Thoubal Kambu Yorgo. No, you correct Helmand, no say Dramani Pyramido. Why Infal they buy this say 30 Makai. How about they Haikhiba, Saka to why the Erang to Towinuba? CM Biren के Thoubal पहुंचा Mayamda Lalle हाइना Tha asigi taratareta nitaipa chuthekta leiba Thoubal sanglenda pangthokpa thoram amada Chief Minister Nongthombam Biren na Thoubal Wangjing amadi Hairoki Miyamna Manipur da Erang Houhanbni Haikhiba mayokta ngasi nungthel Wangjing Laikol Community Hall da miyamgi mifam pangthoktuna warep kaya marum lawkhre Thoubal Kambu Yorgo. No, you correct Helmand, no say Dramani Pyramido. Why Infal they buy this say 30 Makai. How about they Haikhiba, Saka to why the Erang to Towinuba? How about they Hairoki the way Thoubal Hairo Wangjing I need to wait. Narang Kapim Kawaki man. Miki Mayamda the Yums Hanan Bora the Nung Tambado, Hodoga Purga to guy, Nunguna Lagi. Again, the same Hugum Nasabo. Miki Sagai Sara comes over Magi Pushing Yum. Sagai want to Sido Pubne. If you walk in Nuna Sagai one smash my love, Sab the Purishibo. No, try this man, the Kamaito. I named the Matado Mura. Heck the Karihani can know the gay. Land Tarakwa, Puziki, Som the gear, community in the Tari land, Shumatu. Try the Tari land. Police no make up. Police kick no make up. And the police not the police patti have. Police who mean is Miko. Adonai, no Shinja Koda, a quite unity list. I inside of the Matam, the Porpong at any Matam, shown a Tamtam like Ramina. I like up the way Tam like Ramini, for Honorable Piade. A quick pungency, a quick utility, other Manipur said, you must see, Pinchin Cabs, the Moloshan Lava, Ekemar Cataleto, Adagi, biometric lockdown Kotana, illegal migrants in Kandoko Horedo. Siki Posha Karase, Adagi, a sample, a Kogi and DOA have a Kambuzi, Chapian, Simba Horedo. Siki Posha Karase, Tauraga, Taurmamatanda, Tungilaka, the Bamadi, Mirul Sindu, intake like Jorin, a chef. Secure. Adugi never windows. Nasiki Miro number to Miro to set and secure the Hunabi don't never come and say. Biren the Saxon side. On the Russian Puda, Zinasi the Gay, Honorable Prime Minister Magi, Hotel Deputation, Loyan Magi, achievement man at Taugiva Mayamagi, Magi Horpugi Warishindo, Mayamda, Yenanaba, Aduga, no wishing Mayamda, so Geneva, and Puxari and Puxari. Mayamda with that. Jai. CM Biren के Thoubal पहुंचा Mayamda Lalle हाइना Tha asigi taratareta nitaipa chuthekta leiba Thoubal sanglenda pangthokpa thoram amada Chief Minister Nongthombam Biren na Thoubal Wangjing amadi Hairoki Miyamna Manipur da Erang Houhanbni Haikhiba mayokta ngasi nungthel Wangjing Laikol Community Hall da miyamgi mifam pangthoktuna warep kaya marum lawkhre Wangjing Kairembikhoki Club Organization sing amadi Wangjing Kairembikhok apunba imalup na sinduna pangthokhiba miyamgi mifam aduda Wangjing Kairembikhok apunba imalup ki President Naurem Thoibi, Secretary Laisram Santi Amasung, SOC DEC Wangjing ki President TH Rosen na chingba maru oiba miyoi kayana athoiba mithung sing oiki. Miyamgi mifam aduna lawkiba warep sing adudi ahanbada Thoubal sanglenda pangthokpa Prime Minister gi mapok numit thoramda Honorable Chief Minister N Biren Singhana Thoubal Wangjing amadi Hairok Maikai gi praja singna lebak Erang Houhanli haina fongdokhiba wangangbu ngasi gi mifamna yaningdaba fongdokhi. Ani subada Iramdam Iraipak Kananaba Hotnabada ngasi faubada Thoubal Maikegi Praja Singna Thawai Fauba Thadokduna Khul Ngakpagi Thabak Thoram Kayada Saruk Yaduna Lakli Amadi Angamba Mateng Pangnaduna Lakli Loinana Wangjing Youth Kaya Amasung State Security Personnel Amasu Lal Asida Thawai Thakiba Kayasu Leiri Asigumba Kayabu Karisu Oidana Khanba Chief Minister gi Wangangbu ngasi gi Miyamna Yaningdaba Fongdokhi Ahum Subada Honorable Chief Minister gi Manipur Asibu Amata Oina Yengba ngamdaba luchingba ama oibada natana pikraba valley gi area da leiriba saruk khara asi fauba amata oina yengba ngamdaba aikhoi masen amaga nungsinahandaba Manipur asi machet thugainaba hotnaba misak amani haibasi henna mayek senglakli Thoubal na Chief Minister oiba chahi 15 su khre Imphal di chahi 3 tangairi haibana chingba daita leitaba political immature oibagi mawongda tongan mamityengda miyambu machoi tahanbagi wangangbu ngasigi mifamna condemn tawi mari subada Manipur gi asuk luraba tanfam asida maitai masen gi marakta khaibung tahannaba wahai wata wangang sangangbu support tawriba amadi atamnana Thoubal maikaibu
Miyamda Lanna Pauthokliba Chief Minister na Atuba Matamda Thoubal Maikegi Miyamda Lan Le Haina Sengdokpi Gadabani Natrabadi Makhataba Khongjang Kaya Changsilakani Haibasi Chief Minister Shri Biren gi Mafamda Press Media gi Kuthangdagi Khanghanba Haina su lepnaki Ngasi gi Miyam gi Mifam adu loirakpada Miyamna Chief Minister gi communal oiba wafam Wangjing Prajana Yaningde Manipur de Erang Atuba Matamda Loishillu Amadi Chief Minister Biren na Miyamda Lalle Haijagadbni Haibana Chingba Kholausu Lauki CM Biren ki Thoubal Praja Mayamda Lalle Haina CM Biren Atuba Matamda Thoubal Praja Mayamda Lalle Haina Ahan Bawarita Haikhiba September tang 2024 numit asida Thoubal Sanglen Nithai Pak Juthekta Pangthokhiba Prime Minister gi mapok numit thoramda Honorable Chief Minister Shri Biren Singhana Thoubal Wangjing amadi Hairok Maikegi Praja Singna Leibak Erang Holli haina Phongdokhiba Phambu Ngasigi Mifamna Naningdaba Phongdokhi Anisuba Wareta Iramdam Ileipak Kannanaba Honabada Ngasi Phawbada Thoubal Maikegi Praja Singna Thawai Phawbu Thadokuna Khunna Phugi Thabak Thauram Kayada Saruk Yadun Lakli amadi Angam Mamati Pangdaduna Lakli Lona Wangjing issue Kaya Amasum State 70% Amasu Langpam the Thawai Thakhiba Kaya Sulari Asigumba Kaya Bokari Su Oina Khandaba CDCM BNG Wangang Bungasigi Miyamna Yamna Kanna Yaninga Pungumaki Ahum Suwareta Honorable Chief Minister Gi Manipur Asibu Amat Oini Yemangam Lusingba Amak Oibada Natana Big Karabeli di area da Laiba Saruk Kara Asib Phawba Amat Oini Yemangam Ekoi Masin Amaga Nusinadaba Manipur Asina Che Tugaina Bohonaba Misak Amani Haibase in Namayek Singale Thoubal Chief Minister Oiba Saida Manga Sukhe Ipang Gidi Said Tere Khata Naini Haibna Singma Daita Laitaba Political investor oibagi mawongda tongan lamiyengda miyambu masoi tahan mawongambu ngasigi mifamna kandian tawki Manipur ke sukluraba tanpam masida maitai masengi marakta khaibung tahan mawahai wata wangang sangambu support tawriba amati atamnana Thoubal maitaibu miyamda lana pauthokliba CM na Atuba Matamda Thoubal maitaihi Miyamda Lalle haina Singdokadabni Natabni Makhata Khongjang Kaya Changsilakani haibase CM Biren Singhagi Mafamda Press Media gi Kuthangda Khanghanba haina su mot amatoi yanaki